Ngasi Student Union of Kanglaipak Sukna Imphal East Manung Chanba Konung Mamangda Leiba Dhamesori Primary School Wangkai Ningthem Pukri Mapalda Leiba Ramji Junior High School amadi Moirangkhomda Leiba Samasaki High School gi fibam sing yengsinki. Suki President Dhanakumar Ningthaujana luchingba team aduda member kayasu yauki. Paumi singa satminakiba yengsin khongchat aduda Moirangkhomda leiba Samasaki High School sangduna member singna yengsinki. Class 6 tagi 10 phawba leiba school aduda punna maheiroi kunmanga romdamak tamlamba thengnaki loinana oja masing utilize yauraga punna taragani thoi leiba thengnaki. School adugi fencing na taisa dabana fatta hogdi langsekpam oiba school gi changfam manak main road ta fatta hogdi kaya langthokpa kaya leiramba thengnaki school gi headmaster nasu IMC da cherol ama iduna lauthokinaba haikibasu laikre haina tamlaki. Tungda konung mamangda leiba Dhamesori Primary School da chatuna school adugi fibam yengsinki mapam aduda classroom oina laigadaba ka amada chu sumnanaba machine thamlamba thengnaki. Amadi school gi oiba mafam amada hotel famhalamba thengnaki. Ramzan matam oibana maheroi sing ika kanaramde utilize tawba oja yauna punna oja taramathoi leiba thengnaki. School adu yengsilaba matungda Wangkai Ningthem Pukri Mapalda leiba Ramji Junior High School added asigi fibam amuk yengsinki mamangda ising isauna maram oiduna school adugi fibam di hainingai leitana faramde building sing ayamba hoba tekadabagi ngairaba fibamda leiba amadi ka amadi local club amagi pochai thampham oina leiramba thengnaki chaurakna maheiroi kuntra school aduda tamme hairi utilize tawba oja yauna punna oja manga lei hairi yengsin khongchat adugi matangda Suki President Dhanakumar Ningthaujana haikibada Manipur Sarkarna mahei masingda akhanaba miyeng sangbagi thabak paikhatliba asida asigumba school sing asisu yengsinbiu tungda laibak lepkadoriba mahei masingi laisangumlaba school sing asida niyamgi wangmada thabak toksinba si sarkarna action lokhatpiu fibam sadraba school sing asi athubada sarkar asina yengsinbiduna fibam phagatnanaba honabiu karigumba Student Union of Kanglaipak haizariba asida sarkar asina thabakta onthoktrabadi miyamga loinana sangsinba khongjang sing sangsin gani haiki advertise ki damak ta khalla kanda khoi gi school satra yamna leiba yamna phabai school sing da sanga sanga ga advertise tawbugi mong si tokpiu adugi muhutta asigumba na taicha daba oja mayam leraga satra leitaba satra leraga oja leitaba amadi school gi building construction na taicha daba phibam chadraba school sing asi yengsin biduna aphaba quality education ngamna hona bada mating pangbiu haibo pham suki maike digi thamjari adugo loina na ngasi ekhoi sachaba sida thengjarakpasi school da hotel school gi property school gi lamda hotel sajanba adi school gi boundary maya da boundary manungda fencing na taisa dabana lekai gi akhoi gi locality mayam na fata hoti langsanba madi langthokpham oiba asi lengak na kari matam yang changdrabra masi lengak na thuba matam da miyang changbiduna faba quality education program hona bada mating pangbiu haba wafam suki mai kai ding asi lengak ki pham da thamjari